ꯅꯠꯇ꯭ꯔꯒ ꯏꯁꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯥꯔꯇꯤꯁ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯁꯤꯡꯗꯨꯁꯨ ꯑꯋꯥꯕ ꯑꯃꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯗꯩ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯤ ꯑꯋꯥꯕ ꯌꯥꯝ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯥꯡꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯛꯁ ꯎꯠꯄꯤꯕ ꯑꯗꯩ ꯍꯦꯅꯤꯇꯥꯏꯖꯔ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯖꯕꯒꯨꯝꯕꯅꯤ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯋꯥꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯏꯁꯩ ꯀꯣꯟꯁꯔꯠ ꯑꯣꯏꯅ ꯇꯧꯕꯗꯤ ꯌꯥꯝ ꯁꯥꯡꯅ ꯇꯧꯕ ꯌꯥꯔꯔꯣꯏ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯦꯛꯇ ꯂꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏꯕ ꯑꯗꯒꯤ ꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏꯕ ꯑꯩ ꯊꯥꯖꯗꯅ ꯏꯔꯝꯗꯝꯁꯤꯗꯁꯨ ꯌꯨꯝꯗ ꯃꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯅꯥꯝꯇꯅꯁꯨ ꯅꯥꯒꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯄꯣꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯑꯩꯅ ꯃꯁꯤ ꯃꯥꯛꯁ ꯎꯞꯆꯔꯤꯕ ꯑꯗꯒꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯑꯗꯨꯝ ꯑꯩꯒꯤ ꯏꯅꯥꯎꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯛꯁ ꯎꯞꯄꯨꯅ ꯃꯌꯥꯝꯗ ꯃꯁꯤ ꯑꯦꯋꯦꯔꯅꯦꯁ ꯑꯃꯅꯤꯅ ꯈꯟꯕꯤꯔꯒ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯂꯨꯔꯕ ꯑꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯇꯝꯁꯤꯗꯁꯨ ꯆꯦꯛꯁꯤꯟ ꯂꯩꯕꯤꯌꯨ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯌꯦꯡꯕꯒꯤ ꯍꯤꯗꯥꯛ ꯄꯨꯊꯣꯛꯇ꯭ꯔꯤꯕ COVID-19 ꯊꯦꯡꯅꯕꯗ ꯑꯆꯧꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯩꯗ ꯍꯧꯔꯁꯦ ꯈꯣꯠꯇꯗꯤ ꯀꯣꯜ ꯇꯧꯕ ꯃꯇꯥꯡꯗ ꯃꯇꯝ ꯑꯣꯏꯔꯕ ꯈꯪꯗꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯖꯔꯛꯏꯁꯦ ꯇꯤꯡꯇꯣꯡꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒꯤꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯁꯣꯝꯁꯦ ꯉꯁꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯊꯧꯕꯥꯜꯗꯒꯤ ꯈꯦꯔꯣꯗ ꯍꯣꯏ ꯑꯗꯣ ꯑꯩ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯈꯣꯟꯖꯦꯜ ꯑꯃ ꯅꯠꯇꯦ ꯗꯥ ꯁꯗꯥꯅꯟꯗ ꯏꯌꯥꯝꯕ ꯁꯗꯥꯟꯗꯒꯤꯅꯦ ꯏꯁꯩ ꯑꯃꯈꯛꯇꯪ ꯈꯟꯕꯤꯔꯛꯎꯕ ꯁꯣꯝꯅ ꯇꯥꯅꯤꯡꯕ ꯍꯣꯏ ꯈꯟꯖꯔꯒꯦ ꯄꯥꯝꯕꯁꯦ ꯌꯥꯝꯃꯟꯗꯅ ꯑꯗꯣ ꯗꯥ ꯁꯗꯥꯟꯗ ꯂꯩꯕ꯭ꯔꯣꯗ ꯊꯥꯖꯗꯕ꯭ꯔꯣ ꯍꯌꯦꯡ ꯌꯥꯝ ꯇꯧꯒꯟꯕꯗꯨꯗꯅꯤꯗ ꯂꯩꯌꯦ ꯊꯦꯡꯀ꯭ꯌꯨꯗ ꯋꯦꯜꯀꯝ ꯊꯥꯖꯗꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦꯗ ꯂꯣꯛꯗꯥꯎꯟꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯣꯛꯗꯥꯎꯟꯁꯦ ꯈꯔ ꯋꯦꯠ ꯍꯦꯟꯒꯠꯍꯜꯂꯤꯕ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅꯦ ꯑꯗꯣ ꯂꯣꯛꯗꯥꯎꯟꯁꯤꯗ ꯃꯄꯥꯟ ꯊꯣꯛꯇꯕꯁꯤꯅꯁꯨ ꯂꯥꯏꯅꯥꯁꯤ ꯊꯦꯡꯅꯕꯗ ꯑꯆꯧꯕ ꯄꯥꯡꯒꯜ ꯑꯣꯏꯗꯣꯏꯅꯤꯗꯣ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯍꯕꯤꯅꯁꯨ ꯑꯗꯨꯗꯣꯝꯇ ꯈꯟꯁꯦꯅ ꯍꯥꯏꯔꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯣꯖꯥ ꯕꯍꯥꯔꯒꯤ तेरा पाम बिदा